ꯅꯣꯡꯒꯤꯔ ꯀꯞꯇꯣꯏꯔ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ 이실라 그리고 소연 하면서 ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ Hello, I can share with you now. I'm going to come Jerry. I can see the car. I did unplanned to your videos. I know that I subscribers check so double deva. I do a pura 100 hele mebako. Hajika level no 300 here 115 and minor layer money. Yam Tina ID. I only am not jabo. I did tap tam nice a bit later on the ring, but the mam support the game and she be Nike channel subscribe to we begin among icon no Hana Kurum Jerry. I do I see Jaja Doise. I did 100 subscriber ꯑꯣꯏꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯩꯅ ꯑꯩꯅ ꯆꯠꯅꯗꯣꯏꯁꯦ 2x sorry 3x ꯅꯦꯕꯀꯣ ꯑꯃꯅ 3x spicy noodles ꯑꯃꯅ bulldog pinkꯁꯦ pink ꯑꯩ ꯃꯁꯥꯂꯥ ꯃꯍꯤ sauce ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯆꯥꯗꯣꯏꯅꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯤꯗꯤ 100k subscriber ꯌꯧꯔꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯏꯗꯅ ꯑꯩꯗꯤ 100 ꯍꯦꯟꯕꯁꯤꯗ ꯑꯁ ꯌꯥꯝ ꯍꯔꯥꯎꯁꯤꯅꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝꯒ ꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ full support ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯌꯥꯝꯅ ꯑꯄꯥꯝ ꯄꯥꯝꯕ ꯁꯨꯝ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯀꯧꯕꯤꯒꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯐꯝꯖꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛꯁꯦ ꯏꯪꯕ ꯍꯧꯔꯦ ꯕꯦꯡꯒ꯭ꯂꯣꯔꯗꯤ ꯈꯛ ꯅꯨꯡꯗꯥꯡꯗꯣ ꯁꯤꯁꯦ ꯁꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯅ ꯁꯤꯁꯦ ꯖꯄꯥꯅꯤꯁ ꯀꯣꯏꯜ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯎꯆꯦꯛ ꯃꯔꯨꯝꯗꯨꯅꯦꯕꯀꯣ 소스 원하라고 원하대 원하 엄마를 해 아니네 시사나 보통 울어봐 이롱직 푸트리간 아주 범전네 사세서 이 탁탁할래 보이나 밤매실이 벗어나 빙기 싣고나 통모다 하부시바 masala thong tha pa male inga si ke dore khangdre ai cha di cha ram ne ba ai na ai cha ba di bulldog ki pink ki kano se magi cheese ki flavor se powder se how da ha pa ne ha ba si di ai pura thing jale e tarangam de le pura harau mandana kem kai no phajok su soi ga dam sina 3x ne could see why thangat pase sise buttermilk le mako sina coca-cola la glass ka haptre de myam chaba hojara mai je plate am purak ke tawni कुछ वादा ना प्लेट अब रख मैंने हाफ की अस्वा वाह एक ज़्यादा बकोई है 3x है mông tay tôi khi mà mới rõ hao không đấy wow bây giờ 뭐라 그래? 자, 또 먹고 이거게. 그래. 딱 만나리다.
ꯑꯩ ꯍꯥꯟꯅ ꯆꯥꯕ ꯉꯝꯕꯅꯦ ꯌꯥꯝ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛꯇꯤ ꯁꯥꯔꯦ ꯃꯣꯔꯣꯛꯁꯦ ꯑꯩ ꯅꯍꯥꯟꯒꯩ ꯍꯥꯟꯅ ꯌꯥꯝ ꯆꯥꯕꯗ ꯀꯩꯝ ꯇꯧꯗꯕꯅꯦ ꯆꯥꯗꯕ ꯀꯨꯏꯕꯒꯤ ꯂꯩꯁꯦ ꯅꯣꯛꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯃꯦꯟꯇꯀꯣ ꯍꯨꯏ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯉꯥꯅꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯍꯨꯏ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯨꯏ ꯁꯨꯡꯆꯥ ꯆꯥꯗꯦ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯍꯩ ꯈꯪꯗꯕꯤꯕꯨꯗꯤ ꯆꯥꯗꯦ ꯍꯥꯏꯖꯈꯤꯕꯅꯦ ꯑꯗꯨꯅ ꯍꯨꯏꯗꯤ ꯑꯩꯗꯤ ꯆꯥꯕ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯀꯩꯅꯣꯗ ꯍꯨꯏ ꯍꯥꯏꯕ ꯍꯧꯗꯣꯡ ꯍꯥꯏꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯨꯏꯗꯤ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯆꯥꯁꯨ ꯆꯥꯖꯔꯔꯣꯏ ꯆꯥꯒꯦꯁꯨ ꯈꯟꯗꯦ ꯁꯣꯔꯤ ꯑꯗꯨꯒ ꯉꯥꯅꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯉꯥꯅꯨ ꯇꯥꯡꯅ ꯐꯪꯉꯦꯕꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯗꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯥꯅꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯕꯨꯗꯤ ꯅꯣꯡꯃ ꯐꯖꯅ ꯊꯤꯔꯒꯀꯣ ꯑꯍꯥꯎ ꯁ꯭ꯋꯥꯏꯗ ꯐꯪꯉꯁꯨꯅ ꯄꯤꯛꯑꯒ ꯀꯩ ꯍꯥꯏꯅꯤ ꯍꯥꯎꯇꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯑꯩꯅ ꯉꯥꯏꯁꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯅꯣꯡꯃ ꯆꯠꯂꯒ ꯊꯤꯔꯒ ꯉꯥꯅꯨꯗꯨꯕꯨꯗꯤ ꯀꯝꯄꯜꯁꯔꯤ ꯆꯥꯖꯔꯛꯑꯒꯦ ꯍꯨꯏꯗꯨꯗꯤ ꯑꯩ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯑꯩ ꯄꯣꯔꯛ ꯆꯥꯕꯗꯣ ꯑꯩꯒꯤ ꯄꯦꯛ ꯇꯧꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯣꯛꯁꯦ ꯆꯥꯖꯅꯤꯡꯉꯒ ꯆꯥꯕ ꯉꯝꯖꯗꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯛꯑ ꯃꯇꯨꯡꯗ ꯆꯥꯕꯅꯦꯕ ꯄꯣꯔꯛꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯌꯥꯝ ꯀꯟꯅ ꯍꯩꯖꯗꯕꯒꯤꯅꯦ ꯃꯊꯪꯗ ꯇꯧꯗꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯐꯖꯅ ꯆꯥꯖꯔꯛꯀꯦꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯃꯣꯔꯣꯛ ꯁꯥꯕ ꯈꯔ ꯐꯔꯦ ꯑꯃꯨꯛ ꯆꯥꯒꯦ ꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯆꯥꯕ ꯉꯝꯃꯝꯕꯅꯦꯕ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯕꯦꯂꯥ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤ ꯆꯥꯈꯤꯗꯕꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯀꯟꯅ ꯑꯗꯒꯤ ꯏꯆꯟꯅꯨꯄꯤꯒꯨꯝꯕ ꯆꯥꯔꯁꯨ ꯌꯥꯝ ꯆꯥꯁꯟꯗ꯭ꯔꯕꯅꯦ ꯌꯦꯔꯨꯝꯁꯦ ꯕꯦꯂꯥꯒꯤ ꯈꯣꯛꯇꯕ ꯑꯅꯤ ꯊꯝꯃꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯅꯤ ꯊꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯀꯣꯃꯦꯟꯇ ꯀꯩꯀꯥ ꯆꯠꯄ ꯏꯁꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯄꯣꯛ ꯇꯁꯦꯡꯅ ꯑꯩꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯕꯅꯦ ꯊꯥ ꯑꯃꯒ ꯆꯪꯗꯧ ꯃꯥꯟꯕꯅꯦ ꯍꯥꯏꯕ 100 ꯌꯧꯕꯗ 100 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗ 100 ꯀꯦ ꯍꯥꯏꯒꯦ ꯇꯧꯋꯦ ꯑꯩꯁꯦ ꯌꯥꯝ ꯊꯨꯖꯟꯗ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯧ ꯇꯧꯗꯅ 100K ꯈꯨꯅꯣꯛꯇ ꯍꯥꯞꯇꯦ 100 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯜꯍꯟꯕꯤꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯆꯥꯕꯁꯨ ꯂꯦꯞꯇꯦ ꯑꯩꯅ ꯑꯗꯨꯝ ꯐꯨꯠꯄꯗ ꯍꯥꯞꯄ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯐ꯭ꯂꯦꯚꯔꯗꯣ ꯉꯁꯤꯗꯤ ꯍꯥꯞꯍꯧꯗ꯭ꯔꯦ
모록 사ꯕꯗꯤ ꯌꯥꯝ ꯄꯥꯝꯕ ꯆꯤꯟꯒꯁꯦ ꯅꯦꯒ꯭ꯔꯣꯒꯤ ꯃꯆꯤꯟ ꯃꯥꯜꯂꯝꯃꯅꯤ 하왜 3x 한번 3x 하나 좀 넣으래 반밤가 강드래 머리 차나 짜세 나트라디 에이 소이다 맞게 따랑 차자 마이코 가래 블랙을 언제 그래 너 농이래 껍질을 흔들어 아이 시도래 한번 따라 매안부 하이닝가 레이터나 하나 차가짜리 마 커리 주시버 mình nhầm rồi he 진짜 시그 트레이스가 잡히나 보다 이 레이호래 시제 먹을 때 사야 돼 하왜 밤배 한데 트레이스 같은 사람 먼저 받아봐 하우기보다 얘는 소예가 시세 하라오문다다 ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦꯕ ꯑꯩ ꯍꯥꯏꯔ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯒꯦ 사오늘 노래 록도야 갑도야 아유 메라야 원래 시암 타수고 모록 사베 헬렘 아이게 다 기탕 타이세 모모가 가왜 아이 감자 모록 사베 로이래 망가이 토그레디 비디오 넘버스 걸 Si sorry kami si Hawan. Bela ko mang kawa mali.
hummang sawra. Pen makon yam hawweba. Hadi sepet. 진짜 다를 줄 보다 무서워. 되게 그 생각만 하는 게 너무해. 아도니 맘 이질 나오면 아이고 아무 강들 바로 비벼야 돼. 이질 나오면 이질 나오면 기 이질 나 그리고 소인 하면 모록 사만드나 ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯊꯥꯒꯠꯆꯔꯤ ꯏꯀꯣꯛ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ ꯑꯁꯤꯒꯤꯗꯤ ꯑꯩ ꯁꯤꯁꯦ 3Xꯄꯨꯗꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯌꯦꯔꯨꯝ ꯃꯆꯥ ꯃꯆꯥꯗꯨꯁꯨ ꯆꯥꯈ꯭ꯔꯦ ꯃꯣꯃꯣ ꯈꯔ ꯂꯦꯝꯃꯦ ꯁꯤꯁꯦ ꯃꯣꯔꯣꯛ ꯁꯥꯔꯕꯅ ꯁꯤ ꯍꯥꯟꯅ ꯆꯥꯔꯝꯃꯁꯨ ꯐꯗꯧꯕ ꯃꯣꯔꯣꯛ ꯁꯥꯔꯕꯅ ꯑꯩꯁꯦ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯁꯣꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯆꯥꯕ ꯁꯨꯝ ꯂꯦꯝꯃꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯗꯤ ꯑꯅꯧꯕ ꯀꯩꯅꯣ ꯇꯝꯃꯤꯕꯅꯦꯕꯀꯣ ꯆꯈꯥꯎꯁꯦ ꯄꯤꯛꯏꯕ ꯆꯈꯥꯎꯁꯦ ꯆꯥꯎꯊꯣꯟꯈꯤꯗ ꯌꯥꯔꯔꯣꯏ ꯆꯥꯎꯊꯣꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯏꯁꯥ ꯉꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯔꯦꯕꯀꯣ ꯇꯁꯦꯡꯅ ꯑꯩ ꯈꯪꯖꯗꯕꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯗꯅꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯍꯥꯡꯖꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ 100 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯕꯗꯤ ꯉꯝꯖꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯕ ꯆꯥꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ